Malem Thongam na Assam ki Governor Lukshman Prasad Acharya Da Ayiba Cherol Pisinduna Manipur ki crisis asigi matangda mateng PANGBINABA HAIJAKHRE Cycling for Manipur Peace haiba team da ingtapagi paujel puraduna Delhi dagi Manipur tamna cycle da khongsalakliba transgender social activist Malem Thongam na ngasi ayuk pung 12 taba matamda Assam ki Governor Lukshman Prasad Acharya Da memorandum Pisinduna Manipur ki hauzik oriba crisis asigi matangda Assam ki government amadi state asigi miyamna Manipur de ingtapa amuk hanna hanjin halakna ba hotnabada pangbinaba mateng sing pangbiu haijakhre Mahaki khongchat asiga mari leinana Uttar Pradesh ki Chief Minister Yogi Adityanath yauna Bihar amadi West Bengal ki Governor sing dasu Manipur da amuk hanna ingtapa hanjilakna ba hotnabada mateng pangbinaba haijakhraba matungda ngasi amuk hanna Assam ki Governor da Ayiba Cherol Pisinduna haijakhibani Malem Thongam hauzi Guwahati ki Manipur Bhavan da laiduna district asigi tongan ba mafam kayada mapum fana peace campaign chathari mahaki khongchat asi ngasiga tharaga numit humfuga tarukni sukhibaga loinana lakliba December 13 ta Imphal gi Kanglada yauruknaba pandam thamli haina media da phongdorakli